Moi rebel tauge haiba Kangbuna openly Thok-Aga madul Haibafao ngamdaba potuna Kamaina tawraga Leibak Shashan Toudoino ba adugi wafamdudi tongana thammaseba anybody chief minister oijasan over XYZ the ruling party sigi majority party sidagi matik chaba mi ma thoga adum chief minister obiyo tawadabu Manipur gi irang se miyam warabanina issue ji losanaba hona biyo haibane hujik akhoi yengseba ngarang nahan gi 15 October gi lawriba resolution do Kamaina lawba resolution no Delhi dagi lawriba resolution da yam thuna PTI dagi tholakpada akhoi social media sandore both communities haibra lairiba legislator mayam duna Manipur da misimina amhona thondana naba appeal to wine yanare hai adugi matung dagi tang 35 dagi jiri da kaida tholaiba mayam ji da hujik hen mu henjalak pra karum tawre hujik phawda still adu targati peace resolution ama lawriba Delhi resolution do kaim kana da bam oire sahi tare khuntak pa kamai thoki Manipur gi ningthaugi masa masu mayam duna vacation gi matung da lak pasing duna phammunna dagi mi gi atopa state na atopa country na khudong chaba lawra kanda sahi tare khuntak pa thoki ba natro Manipur gi itihas na sakhi ne